ꯈꯨꯜ ꯑꯃꯗ ꯊꯦꯝꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯃꯧ ꯂꯣꯏꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯊꯦꯝꯕꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯝꯃꯤ, ꯁꯣꯅꯣ ꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯝꯕꯤꯅ ꯃꯁꯨ ꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯊꯣꯏꯕꯤ, ꯕꯣꯕꯣꯛꯀ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯤꯔꯣ? ꯑꯩꯗꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯌꯥꯝꯅ ꯍꯩꯕꯖꯥꯠꯅꯤ." ꯊꯣꯏꯕꯤꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯌꯥꯏꯌꯦ ꯕꯣꯕꯣꯛ, ꯁꯥꯟꯅꯁꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯁꯨꯃꯥꯡ ꯑꯁꯤꯗꯅꯦ, ꯑꯁꯤꯗ ꯐꯝꯂꯒ ꯁꯥꯟꯅꯔꯨꯔꯁꯤ." ꯃꯕꯣꯛ ꯃꯁꯨ ꯑꯅꯤꯗꯨ ꯁꯨꯃꯥꯡꯗ ꯆꯦꯟꯊꯩ꯫ ꯊꯦꯝꯕꯤꯅ ꯂꯩꯔꯛꯇꯒꯤ ꯅꯨꯡ ꯃꯆꯥ ꯈꯔ ꯈꯨꯜꯂꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯉꯦꯛ ꯍꯦꯛꯇ ꯐꯝꯊꯩ꯫ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯍꯧꯏ꯫ "ꯊꯣꯏꯕꯤ, ꯕꯣꯕꯣꯛ ꯍꯥꯟꯅ ꯇꯧꯔꯒꯦꯀꯣ." "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯑꯩ ꯍꯥꯟꯅ ꯇꯧꯅꯤ." "ꯍꯦ, ꯕꯣꯕꯣꯛ ꯍꯥꯟꯅ ꯇꯧꯒꯦ, ꯕꯣꯕꯣꯛꯅ ꯍꯦꯟꯅ ꯆꯥꯎꯔꯤꯁꯤ ꯎꯗ꯭ꯔꯣ?" ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯗꯨꯅ ꯍꯥꯏ꯫ "ꯑꯃ ꯈꯣꯝꯆꯥꯛ, ꯑꯅꯤ ꯈꯣꯝꯆꯥꯛ, ꯑꯍꯨꯝ ꯈꯣꯝꯆꯥꯛ." ꯃꯁꯤꯗ ꯅꯨꯡ ꯑꯃ ꯂꯤꯊꯍꯧꯏ꯫ ꯃꯗꯨꯕꯨ ꯊꯣꯏꯕꯤꯅ ꯎꯔꯗꯨꯅ, "ꯕꯣꯕꯣꯛ, ꯅꯪ ꯁꯤꯔꯦ, ꯇꯨ ꯁꯤꯗ ꯅꯨꯡ ꯑꯃ ꯋꯥꯠꯍꯧꯔꯦ." "ꯑꯍꯨꯝ ꯈꯣꯝꯆꯥꯛ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯁꯤꯕ, ꯁꯦ ꯅꯪ ꯑꯃꯨꯛ ꯇꯧꯖꯔꯣ." "ꯕꯣꯕꯣꯛ, ꯃꯤꯅꯝ ꯀꯥꯏꯗꯤ ꯆꯥꯅꯔꯣꯏꯁꯤꯀꯣ." "ꯑꯩꯗꯤ ꯆꯥꯗꯦꯀꯣ." "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯇꯧꯏ꯫ ꯊꯦꯝꯕꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯗꯧꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯎꯔꯤ꯫ ꯇꯥꯊꯣꯠꯅ ꯂꯥꯎꯏ, "ꯍꯩ ꯊꯣꯏꯕꯤ, ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯥꯗ ꯁꯥꯟꯅꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥ, ꯑꯩ ꯕꯣꯕꯣꯛꯀ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯩꯅꯦ." "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯅꯪ ꯁꯤꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯅꯕꯣꯛ ꯁꯣꯅꯣ ꯆꯨꯕꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯒꯅꯨ, ꯁꯥꯟꯅꯃꯤꯟꯅꯒꯅꯨ ꯍꯥꯏꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦꯕ ꯅꯪ." "ꯃꯤ ꯁꯥꯟꯅꯕꯅꯤ ꯀꯩꯅꯣ." "ꯑꯣ, ꯁꯥꯟꯅꯕ ꯑꯣꯏꯔꯁꯨ ꯌꯥꯗꯦ꯫ ꯅꯪꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅꯅꯦ, ꯂꯥꯡꯂꯦꯟ ꯍꯣꯏꯒ ꯁꯥꯟꯅꯕ ꯀꯩꯗꯧꯒꯦ? ꯍꯅꯨꯕꯤꯗꯨꯒ ꯁꯥꯟꯅꯕꯗꯨꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯇꯨꯡꯗ ꯈꯛ ꯁꯥꯟꯅꯒꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." ꯊꯦꯝꯕꯤꯅ, "ꯊꯣꯏꯕꯤ, ꯁꯦ ꯇꯧꯔꯣ, ꯅꯪꯒꯤ ꯇꯔꯟꯅꯤ." "ꯑꯕꯣꯛ, ꯑꯩ ꯁꯥꯟꯅꯕ ꯇꯣꯛꯑꯒꯦ, ꯃꯃꯥꯅ ꯆꯩꯔꯦ." ꯊꯦꯝꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯍꯩ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯟꯅꯕꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯠꯂꯤꯁꯤꯕꯣ? ꯅꯊꯧ ꯇꯧꯖꯧꯁꯨ ꯌꯥꯗ꯭ꯔꯣ? ꯍꯅꯨꯕꯤ, ꯀꯨꯔꯨ ꯀꯥꯔꯕꯤ ꯅꯪꯅ ꯅꯁꯨ ꯑꯁꯤꯒ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ? ꯏꯁ ꯌꯦꯡꯉꯨꯅꯦ, ꯁꯦꯠꯂꯤꯕ ꯃꯐꯤ ꯑꯁꯤꯒ ꯂꯩꯃꯥꯏꯗ ꯍꯦꯛꯇ ꯐꯝꯊꯩ ꯍꯥꯏꯕ, ꯐꯤꯔꯣꯜ ꯑꯃꯠꯇꯁꯨ ꯁꯨ ꯆꯥꯝꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ. ꯑꯁ, ꯂꯥꯏꯃ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯩꯗꯀꯣ. ꯐꯝꯂꯒ ꯁꯥꯟꯅꯗ꯭ꯔꯗꯤ ꯀꯃꯥꯏ ꯁꯥꯟꯅꯗꯣꯏꯅꯣ? ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯁꯤꯅꯤ." "ꯏꯁ, ꯑꯉꯥꯎꯕꯤꯗꯤ ꯅꯪꯅꯤꯅꯦꯍꯦ. ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯆꯥꯅꯔꯤꯕꯒꯦ? ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯇꯧꯔꯤꯁꯦ. ꯐꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤ. ꯅꯪ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤ. ꯈꯨꯂꯣꯛꯄꯤꯒ ꯑꯃꯠꯇ ꯁꯥꯟꯅꯔꯔꯣꯏ." "ꯊꯣꯏꯕꯤ, ꯂꯥꯛꯑꯣ, ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ." ꯊꯣꯏꯕꯤ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯇꯥꯊꯣꯠꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯌꯦꯡ ꯃꯈꯩꯗꯤꯅꯦ, ꯁꯣꯅꯣ ꯆꯨꯕꯤ ꯑꯁꯤꯒ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ. ꯅꯪꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯒ ꯁꯥꯟꯅꯧ." "ꯏꯃꯥ, ꯏꯕꯣꯛꯅ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯛꯄꯅꯤ." "ꯃꯥꯅ ꯀꯧꯔꯛꯑꯁꯨꯅꯦ, ꯁꯥꯟꯅꯕ ꯌꯥꯗꯦ. ꯃꯍꯥꯛꯇꯧꯅ ꯅꯪꯁꯨ ꯁꯣꯅꯣ ꯆꯨꯈ꯭ꯔꯕꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ." ꯃꯆꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯃꯊꯟꯇ ꯍꯥꯏꯍꯧꯏ, "ꯍꯦꯛ ꯇꯧꯔꯒ ꯁꯣꯅꯣ ꯆꯨꯏ, ꯑꯃ ꯇꯧꯔꯁꯨ ꯁꯣꯅꯣ ꯆꯨꯏ. ꯁꯣꯅꯣ ꯆꯨꯕꯅ ꯃꯣꯏꯅ ꯆꯨꯔꯒ ꯑꯩꯉꯣꯟꯗ ꯁꯣꯅꯣ ꯆꯨꯏ ꯀꯥꯏꯅ. ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ? ꯀꯥꯟꯅꯗꯦ. ꯈꯨꯂꯣꯛꯄꯤꯁꯨ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯑꯋꯥꯡꯒꯤ ꯄꯥꯠꯇ ꯆꯠꯂꯨꯒꯦ, ꯍꯤ ꯇꯣꯡꯕꯤ ꯁꯥꯟꯅꯔꯨꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯩꯖꯥꯎꯒ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯅ ꯆꯥꯛ ꯆꯥꯔꯤ꯫ ꯐꯩꯖꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯇꯥꯊꯣꯠ, ꯅꯪꯁꯨ ꯆꯥꯔꯣꯗꯅ." "ꯅꯈꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." "ꯏꯃꯥꯗꯤ? ꯏꯃꯥꯕꯨ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ?" "ꯆꯥꯈꯤꯗ꯭ꯔꯤꯗ." "ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯖꯗ꯭ꯔꯤꯕꯣ? ꯃꯇꯝꯁꯦ ꯊꯦꯡꯉꯤꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯧꯏ, "ꯏꯃꯥ! ꯍꯣ ꯏꯃꯥꯎ!" ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯃꯥꯗꯤ? ꯏꯃꯥ ꯀꯥꯏ ꯂꯩꯒꯦ?" "ꯍꯧꯖꯤꯛ ꯋꯥꯏꯗ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯐꯝꯍꯧꯕꯅꯤ. ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯤꯅꯗꯤ ꯀꯗꯥꯏꯗꯅꯣ ꯑꯃꯃꯨꯛ
Imase sono khara chui. Mayam ga mi manade haiba khangliba natro. Nupi, nang sidibako. Ho aisu senaribane. Adubu miku khudingi senaduna layo haiba dudine. Aisu ngampo nate. Hanubi ni na taurise. Laikai koibana marol ama kalliba. Kitang hek nganguragana. Pedek to saukidoribane. Aiko, tasing na warabane harisini. Hey, warabasu aikogi imani. Aidi harisini ko. Imabu senawasini. Masina ne, nangi na thawni. Mana laikai da kucha chatuna lairibase. Asisu, nang na chatanaba khara hai. Kaino, aingonduri na thangjin birai sibo. Nangi di nama na tabra. Nang na so, nama asida phazana haiba yaina. Hoine, aina so hairibani ne. Aina haidi, pizza pithak tawba. Mafi marol suba chamba tawba asidi, nangi na thawni haibani ne. Ho khangjaye, ai loina khangjaye. Aina yumasida laki base. Nangi nama sono chubi asigi, mafi marol suba chamba gi lakpaga chap manare. Phaizauna asumna hairei, nate. Ima asibo hana sumaina tawrambro. Kaya da phazana leiram khraba imano. Khangu thakta, aigi paabana laikidabada. Aigi ima se, wakal hene khanjin kiduna, asumna wakal khara khara choiba, mi ama oikibani. Ngauge hairagana loina ngauro, adusu nate, amuksu ngawi, amuksu ngaude. Makhoi nupa, aidine, sum magi se, ngaushinaba male. Nang loi khangwane, ha, chahi kya sure. Ahumdi helamani ne, aina supana layeng bani. Adubu, handak mapok asimagidi, hanagi punsi aduda, amuk hanjalakani haibadu madine, ay thazadri. Wadawri ko, tathot egi punsi se, onthong na wagadawri. Yare se, ay chang hakta chaki. Nang amu imado, kai dalagi haidanam de yengucho. Hoi, nanay ay yeng jaruragi. Asi haiduna tathoto mapalda thoglei, sumanga duda yengduna. Ngasaydi sumang sida lehobani. Kadom do mucha kreta risina. Mamay do makha onduna kawi. Ho ima! Nang bukai legi me! Ho ima! Kaubudo karisu kumlaktaba aduda. Ho sono chubi! Taibang pa sebat nabi! Nang bukai da legi haibane! Haima, kumakde ne. As! Chaning chao, chaning da doda. Nang adum kong naraga laibang apot nate. Tathot imungda thona amuk changki. Somdana thembi pad adu tamna chatli. Hairiba pad asida thambal thamchet yamna hawi. Khunja miyoi kayana hi tongduna kumlaga thambal thamchet hekna rami. Kana amana nga phabusu yauna rami. Thembi pad mapal aduda lepe. Pad aduda munna yengduna mathanta haijai. Phazai he thambal angang basidia. Asida apomba masali se asina he na phazai. Asi oina heke. Thembi gi manakta tharo sangbi changai. Tharo sangbi na hai. Thembi nangbu thambal hekpala iro. Au, ai thambal hekpala ini. Nangbu pat somdala kanune. Pat sida tasilabadi nang kamdongni. Yumda adum lengdana leiba yadabro. Nang kai khangi. Ai thambal hekpala ini ne. Se. Nangi thambal do ai hekpige. Nang ne nayumda yamna thuna hanko ko. Thambal pige haiba. Aidi asida salise. Asina tana pamde. Asidi phazaba wali. Hojik aina piga dawri basina ne hena phazadoini. Phazaba haiba. Kadai yenge ne. Tharo sangbi na mahak na patagi heklaba thambal sing adudaki ama lauthoktu pi. Se. Sida leire. Sima nangi oijaro. Thambal aduda mamit aduna munna yengduna. Phazai he sidia. Si aigi oirage ko. Hoi nangi oiro. Adusune oirabani ne. Se. Yumda chalo. Aidi kawi he. Aine hi su tongduini. Hi tongwadi nang hairoye. Horenda saladine. Nang kamay tawni. Nang siroidra. Sibadi kize. Sibakira dine. Hi tongbayade. Se. Na yumda chalo. Thambal adubu paiduna. Aigidi thambal ama leire. Yumda chalage. Asi haiduna thembi mayumda chatkirami. Tharo sangbina thembi bu yengduna. Oh, matawase yengamdeda. Ma aina punna pad asida numit khudingi nga phaminarambani ko. Miyoibagi laibak haibase tambangamde. Mapuroiba aduna laikidaba mikup aduda asumna oikibani ko mahakse.
ꯂꯝꯕꯤꯗ ꯐꯩꯖꯥꯎꯗꯨ ꯊꯕꯛ ꯆꯠꯄꯒꯤ ꯂꯥꯛꯏ꯫ ꯊꯔꯣꯁꯪꯕꯤꯅ ꯐꯩꯖꯥꯎꯕꯨ ꯀꯧꯏ꯫ ꯐꯩꯖꯥꯎ, ꯅꯪꯕꯨ ꯊꯕꯛ ꯆꯠꯂꯤꯕ꯭ꯔꯣ? ꯑꯧ ꯏꯅꯦ, ꯊꯕꯛ ꯆꯠꯂꯤꯅꯦ꯫ ꯋꯥ ꯑꯃ ꯍꯪꯒꯦꯅꯦ, ꯅꯪꯅ ꯅꯃꯥꯒꯤ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯕꯒꯦ? ꯐꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯕ꯭ꯔꯣ? ꯏꯅꯦ, ꯑꯗꯨꯝꯅ ꯍꯥꯏꯕ ꯇꯥꯏ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯃꯥꯁꯦ ꯍꯥꯟꯅꯗꯤ ꯀꯌꯥ ꯐꯅ ꯂꯩꯔꯝꯈ꯭ꯔꯕ, ꯂꯥꯏ ꯃꯍꯥꯛꯁꯨ ꯐꯠꯃꯟꯗꯦ, ꯑꯁꯨꯝꯅ ꯍꯦꯛ ꯑꯣꯏꯍꯜꯂꯤꯗ꯫ ꯂꯥꯏꯕꯛꯀꯤ ꯍꯥꯏꯕꯗꯨꯅꯤꯗ ꯏꯅꯦ꯫ ꯑꯗꯣ ꯐꯩꯖꯥꯎ, ꯅꯃꯥꯁꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧꯀꯣ꯫ ꯃꯍꯥꯛ ꯍꯦꯛ ꯍꯦꯛ ꯄꯥꯠ ꯁꯣꯝꯗ ꯂꯥꯛꯏ, ꯍꯤ ꯇꯣꯡꯅꯅꯕ ꯍꯦꯛꯇ ꯇꯧꯏ꯫ ꯄꯥꯠ ꯑꯁꯤꯗ ꯇꯥꯁꯜꯂꯕꯗꯤꯅꯦ, ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄꯁꯨ ꯌꯥꯏ꯫ ꯏꯅꯦ, ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯐꯅ ꯀꯟꯅ ꯁꯦꯟꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯦꯛꯇ ꯆꯤꯠ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯕ, ꯏꯃꯥ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯋꯥꯔꯕꯁꯨ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯁꯦ ꯅꯃꯥꯅꯤ, ꯁꯦꯟꯅꯗꯕ ꯌꯥꯗꯦꯀꯣ꯫ ꯅꯃꯥ ꯑꯁꯤꯅ ꯅꯪꯕꯨ ꯆꯥꯎꯅꯅꯕ ꯊꯥꯛꯂꯛꯂꯤꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯏꯅꯦ, ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯆꯔꯣ ꯆꯠꯆꯔꯣ꯫ ꯐꯩꯖꯥꯎ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯕꯣꯕꯣꯛ ꯍꯜꯂꯛꯑꯦ, ꯕꯣꯕꯣꯛꯅ ꯊꯝꯕꯥꯜ ꯍꯦꯛꯂꯛꯑꯦ, ꯊꯝꯕꯥꯜ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯏꯃꯨꯡꯗꯒꯤ ꯊꯣꯏꯕꯤꯗꯨ ꯊꯨꯅ ꯆꯦꯟꯊꯣꯔꯛꯏ, ꯃꯕꯣꯛꯄꯨ ꯌꯦꯡꯗꯨꯅ꯫ ꯑꯌꯥ, ꯕꯣꯕꯣꯛꯅ ꯊꯝꯕꯥꯜ ꯄꯨꯔꯛꯑꯦ, ꯊꯝꯕꯥꯜꯅꯤꯅ ꯁꯤꯗꯤ, ꯌꯥꯝ ꯐꯖꯩꯌꯦ, ꯑꯩ ꯄꯥꯝꯃꯤ, ꯑꯩꯉꯣꯟꯗ ꯄꯤꯔꯣ꯫ ꯕꯣꯕꯣꯛꯅ ꯅꯪꯒꯤ ꯍꯦꯛꯂꯛꯄꯅꯤ, ꯁꯦ ꯁꯤ ꯂꯧꯔꯣ꯫ ꯊꯣꯏꯕꯤꯅ ꯊꯝꯕꯥꯜꯗꯨ ꯂꯧꯏ꯫ ꯐꯖꯩꯍꯦ, ꯕꯣꯕꯣꯛ, ꯅꯪꯁꯦ ꯌꯥꯝ ꯐꯩꯉꯣ꯫ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥ ꯂꯥꯏꯗꯤ ꯁꯥꯟꯅꯁꯤꯀꯣ? ꯑꯩ ꯅꯪꯒ ꯁꯥꯟꯅꯕ ꯇꯜꯂꯤ꯫ ꯑꯦ, ꯀꯩꯒꯤ ꯇꯜꯂꯤꯕ? ꯃꯃꯥꯅ ꯌꯥꯗꯦ, ꯃꯃꯥꯅ ꯅꯪꯒ ꯁꯥꯟꯅꯒꯅꯨ ꯍꯥꯏ, ꯅꯪꯒ ꯁꯥꯟꯅꯔꯗꯤ ꯐꯨꯅꯤ ꯍꯥꯏ꯫ ꯍꯦꯛꯇ ꯐꯨ ꯌꯥꯄꯣꯠꯇꯤꯌꯦ, ꯕꯣꯕꯣꯛ ꯂꯩꯔꯤꯁꯤꯗꯤ, ꯕꯣꯕꯣꯛꯀ ꯄꯨꯟꯅ ꯁꯥꯟꯅꯁꯤ꯫ ꯍꯣꯔꯦꯟ ꯃꯃꯥꯅ ꯑꯃꯨꯛ ꯐꯨꯔꯛꯑꯗꯤ? ꯅꯪꯉꯣꯟꯗ ꯍꯦꯛ ꯐꯨꯔꯛꯄꯗꯅꯦ, ꯕꯣꯕꯣꯛ ꯇꯧꯒꯦ, ꯕꯣꯕꯣꯛ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠ ꯊꯣꯛꯂꯛꯏ, ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ꯫ ꯏꯃꯥ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯄꯤꯔꯨꯔꯤꯕꯅꯣ? ꯑꯥꯗ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯂꯨꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯄꯥꯠꯇ ꯆꯠꯂꯣ ꯍꯥꯏꯔꯤꯕ? ꯉꯥꯎꯒꯦ ꯍꯥꯏꯔꯕꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯉꯥꯎꯕꯤꯌꯨ, ꯃꯄꯥꯟ ꯊꯣꯛꯄꯤꯈꯤꯅꯨꯀꯣ꯫ ꯅꯪꯕꯨ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯉꯥꯎꯕꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯅꯪꯕꯨ ꯇꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯕ? ꯑꯩꯈꯣꯏꯗꯤꯅꯦ, ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇꯦ, ꯏꯀꯥꯏꯕꯅ꯫ ꯏꯀꯥꯏꯕꯤꯗꯦꯅ, ꯑꯩꯗꯤ ꯉꯥꯎꯁꯨ ꯉꯥꯎꯗꯅ꯫ ꯍꯥꯏꯅꯤꯡꯈꯩ ꯍꯥꯏꯖꯧ, ꯑꯩꯗꯤ ꯁꯨꯡꯏ ꯍꯦꯛ ꯏꯀꯥꯏꯕꯤꯗꯦ꯫ ꯃꯁꯤ ꯉꯥꯎꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯏꯃꯥ, ꯅꯆꯥ ꯅꯃꯧꯒꯤ ꯃꯥꯏꯁꯨ ꯈꯔ ꯌꯦꯡꯉꯨ ꯀꯩꯗꯧꯒꯦ? ꯉꯥꯎꯔꯤꯔꯥ ꯁꯣꯅꯣ ꯆꯨꯔꯤꯔꯥ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗꯦ ꯑꯩ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯒꯤꯁꯦ ꯁꯣꯅꯣ ꯆꯨꯔꯤꯅꯦ, ꯁꯣꯅꯣ ꯆꯨꯔꯤꯕ꯫ ꯍꯣꯏ ꯌꯥꯔꯦꯁꯦ, ꯆꯥꯛ ꯆꯥꯊꯣꯛꯎ ꯂꯥꯛꯑꯣ꯫ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯏꯁ, ꯏꯟꯖꯥꯡ ꯀꯩꯁꯨ ꯍꯪꯕ ꯁꯥꯔꯤ꯫ ꯃꯁꯤ ꯁꯣꯅꯣ ꯆꯨꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯍꯥꯎꯕ ꯀꯥꯏꯁꯨ ꯆꯥꯅꯤꯡꯉꯤꯕꯣꯏꯔꯦ? ꯑꯩꯗꯤ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯔꯣꯏ꯫ ꯍꯣꯏ, ꯌꯥꯝ ꯍꯥꯎꯕ ꯊꯣꯡꯉꯦ, ꯌꯥꯝ ꯍꯥꯎꯕ ꯉꯥ ꯊꯣꯡꯉꯦ꯫ ꯍꯥ, ꯉꯥ ꯊꯣꯡꯉꯦꯕ? ꯊꯦꯝꯕꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯗꯨꯅ ꯊꯦꯝꯕꯤ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤ ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯐꯗꯤꯕꯤ ꯁꯥꯟꯅꯔꯤ꯫ ꯐꯤꯅ ꯁꯥꯕ ꯂꯥꯏꯙꯤ ꯑꯃꯃꯝ ꯄꯥꯏꯅꯩ꯫ ꯊꯦꯝꯕꯤꯅ ꯍꯥꯏ, ꯏꯇꯥ, ꯉꯁꯤꯗꯤꯅꯦ, ꯏꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯂꯨꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯍꯣꯏ ꯏꯇꯥ, ꯆꯠꯂꯨꯁꯦ꯫ ꯐꯅꯦꯛ ꯐꯖꯕꯒ ꯁꯦꯠꯂꯛꯎꯀꯣ꯫ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏ, ꯊꯣꯏꯕꯤ, ꯅꯣꯏ ꯏꯃꯥꯒꯤ ꯐꯅꯦꯛ ꯐꯖꯕ ꯎꯄꯨꯗ ꯂꯩꯕꯗꯣ, ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯑꯣꯏꯅ ꯁꯥꯟꯅꯁꯤꯔꯥ? ꯑꯗꯨ ꯂꯧꯊꯣꯛꯑꯗꯤ ꯏꯃꯥꯅ ꯐꯨꯔꯛꯀꯅꯤꯌꯦ꯫ ꯐꯨꯔꯣꯏ ꯀꯩꯁꯨ, ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ꯫ ꯑꯁꯦꯡꯀꯤ ꯐꯨꯔꯣꯏꯗ꯭ꯔꯣ? ꯑꯁꯦꯡꯀꯤ ꯐꯨꯔꯛꯑꯣꯏꯕ꯫ ꯑꯗꯨꯗꯤ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯃꯃꯥꯒꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯕꯣꯕꯣꯛ, ꯂꯧꯊꯣꯔꯛꯑꯦ꯫ ꯐꯖꯩꯍꯦ ꯐꯤꯁꯤꯗꯤ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯐꯤꯁꯦ ꯑꯣꯏꯔꯒꯦ, ꯅꯪꯅ ꯐꯅꯦꯛꯇꯣ ꯑꯣꯏꯔꯣ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯥꯟꯅꯩ꯫ ꯊꯦꯝꯕꯤꯅ, ꯏꯇꯥ, ꯆꯥꯛꯀꯧꯕꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯍꯥꯎꯇ꯭ꯔꯥ? ꯌꯥꯝ ꯍꯥꯎꯏ, ꯑꯩꯗꯤ ꯃꯌꯥꯝ ꯑꯃ ꯆꯥꯔꯛꯑꯦ꯫ ꯍꯌꯦꯡꯁꯨ ꯆꯥꯛꯀꯧꯕ ꯑꯃ ꯂꯩ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯁꯤꯀꯣ? ꯍꯣꯏ ꯏꯇꯥ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯑꯩꯗꯤ ꯌꯨꯝ ꯌꯧꯔꯦ, ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯐꯗꯤꯕꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠꯇꯨ ꯐꯠ ꯊꯣꯛꯂꯛꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯅꯦꯝꯄꯣꯛꯀ ꯃꯆꯥꯅꯨꯄꯤꯒꯅ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯇꯤ ꯈꯪꯁꯥꯎ ꯁꯥꯎꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ ꯂꯥꯎꯔꯛꯏ, ꯍꯦ,
ꯅꯈꯣꯏ ꯑꯅꯤꯗ ꯀꯅꯥꯅ ꯎꯄꯨꯗꯒꯤ ꯐꯤ ꯐꯅꯦꯛ ꯑꯍꯟꯕ ꯂꯧꯊꯣꯛꯑꯒ ꯁꯥꯟꯅꯧ ꯍꯥꯏꯒꯦ? ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ? ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯕꯨꯕꯣꯛꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕ꯫ ꯃꯥꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ꯫ ꯅꯠꯇꯦ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯥꯛ ꯊꯣꯡꯕꯤ, ꯂꯩꯗꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝꯂ ꯍꯥꯏꯕꯅꯤ꯫ ꯐꯤ ꯐꯅꯦꯛ ꯑꯁꯦ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ꯫ ꯑꯩꯗꯤ ꯏꯕꯣꯛꯅ ꯍꯥꯏꯕꯅꯤꯀꯣ, ꯑꯩꯅ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯀꯣ ꯍꯦꯛ ꯁꯤꯈ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯐꯨꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯕ ꯂꯩꯇꯦ꯫ ꯑꯩꯅꯦꯀꯣ, ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯒꯠꯂꯛꯏꯀꯣ꯫ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯂꯥꯛꯈꯤ꯫ ꯐꯤ ꯐꯅꯦꯛ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯅꯒꯟ ꯑꯗꯨꯗ ꯁꯦꯠ ꯀꯜꯂꯤ꯫ ꯁꯤꯕꯨ ꯑꯍꯜꯒꯤ ꯊꯕꯛꯂꯕ? ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯗꯤ ꯂꯦꯝꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯣ? ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯁꯥꯏꯅꯣ? ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ? ꯍꯩ ꯁꯣꯅꯣ ꯆꯨꯕꯤ, ꯑꯉꯥꯎꯕꯤ! ꯑꯩ ꯁꯣꯅꯣ ꯆꯨꯗꯦ, ꯑꯩ ꯉꯥꯎꯗꯦ꯫ ꯁꯣꯅꯣ ꯆꯨꯗꯦ, ꯉꯥꯎꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯁꯥꯔꯤ꯫ ꯅꯪꯗ ꯂꯥꯎꯅꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯀꯣꯛ ꯁꯤꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯁꯨꯡꯁꯤ ꯍꯦꯛ ꯁꯤꯕꯤꯔꯣꯏꯅ꯫ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ꯫ ꯊꯦꯝꯕꯤꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯇꯥ, ꯀ꯭ꯔꯦꯛ, ꯅꯣꯡꯉꯥꯜꯂꯦ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯆꯠꯂꯁꯦ꯫ ꯑꯁ, ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯀꯩꯁꯨꯝꯇ ꯆꯨꯝꯗꯕꯤꯗ ꯌꯦꯡꯉꯨꯅꯦ꯫ ꯀꯅꯥꯒꯤ ꯂꯥꯏꯗꯤ ꯁꯥꯟꯅꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨꯕꯨ ꯇꯥꯞ ꯃꯨꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛ ꯂꯪꯊꯣꯛꯏ꯫ ꯐꯔꯤꯅꯤ ꯁꯤ ꯑꯣꯏꯔꯗꯤ, ꯐꯔꯤꯅꯤꯕ꯫ ꯁꯥꯟꯅꯅꯤꯡꯈꯣꯗꯅ꯫ ꯍꯩꯊꯣꯏꯕꯤ, ꯂꯥꯎ, ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯎ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯍꯥꯛꯀ ꯁꯥꯟꯅꯒꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯅꯪ ꯃꯥꯒ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯒꯤ ꯋꯥꯔꯕ? ꯏꯃꯥ, ꯏꯕꯣꯛꯅ ꯁꯥꯟꯅꯁꯦ ꯍꯥꯏꯅ ꯍꯧꯕꯩꯅꯤ꯫ ꯌꯥꯗꯦ, ꯃꯥꯅ ꯁꯥꯟꯅꯁꯦ ꯍꯥꯏꯔꯁꯨꯅꯦ, ꯅꯪꯅ ꯇꯜꯂꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯥꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯍꯦꯛ ꯁꯥꯟꯅꯔꯝꯃꯕ ꯅꯪ ꯑꯣꯏꯅ ꯐꯨꯒꯗꯕꯅꯤ꯫ ꯁꯣꯅꯣ ꯆꯨꯕꯤ, ꯑꯉꯥꯎꯕꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯦꯝꯕꯤꯅ, ꯅꯪ ꯌꯥꯝ ꯐꯠꯇꯦ, ꯑꯩꯒꯤ ꯂꯥꯏꯗꯤꯁꯨ ꯍꯦꯛꯇ ꯂꯪꯊꯣꯛꯈꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯃꯈꯨꯠꯅ ꯈꯨꯟꯀꯠꯇꯨꯅ, ꯏꯇꯥ, ꯅꯪ ꯅꯥꯕ꯭ꯔꯥ? ꯇꯣ, ꯀꯞꯀꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯀꯧꯕ ꯆꯠꯂꯗꯕꯅꯤ꯫ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯊꯦꯝꯕꯤ ꯃꯍꯥꯛ ꯃꯊꯟꯇ ꯃꯈꯥ ꯇꯥꯅ ꯂꯥꯏꯐꯗꯤꯕꯤ ꯑꯗꯨ ꯁꯥꯟꯅꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯝꯕꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯂꯤ꯫ ꯂꯝꯄꯥꯛ ꯑꯗꯨꯗꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯊꯦꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯅꯩ, ꯏꯇꯥꯎ, ꯇꯨ, ꯑꯁꯤꯗ ꯆꯠꯂꯤ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯕ ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤꯅꯦꯅ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯑꯉꯥꯎꯕꯤ ꯁꯣꯅꯣ ꯆꯨꯕꯤꯅꯦꯅ ꯍꯥꯏꯕꯣ꯫ ꯂꯛꯅꯔꯨꯁꯤꯔꯥ ꯑꯗꯨꯗꯤ? ꯌꯥꯏꯅꯦ, ꯂꯛꯅꯁꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛ ꯋꯥꯏꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯃꯅ, ꯑꯉꯥꯎꯕꯤ, ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤ ꯑꯃ ꯆꯠꯂꯦ, ꯑꯉꯥꯎꯕꯤ ꯑꯃ ꯆꯠꯂꯦ꯫ ꯊꯦꯝꯕꯤꯅ ꯁꯠ ꯈꯨꯝꯃꯤ, ꯍꯦ, ꯅꯈꯣꯏꯅ ꯍꯥꯏꯗꯨ ꯀꯩꯅꯣ? ꯑꯩꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯅꯠꯇꯦ꯫ ꯑꯉꯥꯎꯕꯤ, ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤ꯫ ꯃꯁꯤ, ꯑꯩ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯛꯅꯗꯨꯅ ꯂꯩꯅꯦ꯫ ꯍꯧꯖꯤꯛ ꯑꯩꯅ ꯐꯨꯔꯛꯑꯗꯤ ꯅꯣꯏ ꯀꯞꯆꯁꯅꯤ꯫ ꯐꯨꯕꯤꯔꯣꯅꯦ ꯁꯦ꯫ ꯑꯉꯥꯡ ꯑꯃꯅ ꯁꯣꯔꯣꯛꯇ ꯇꯥꯕ ꯅꯨꯡ ꯑꯃꯕꯨ ꯈꯨꯟꯗꯨꯅ ꯊꯦꯝꯕꯤꯗ ꯊꯣꯛ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯊꯦꯝꯕꯤꯗꯨ ꯁꯥꯎꯕ ꯈꯪꯍꯦꯟ ꯍꯦꯟꯈꯤꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯒ ꯅꯨꯡꯅꯒ ꯊꯣꯝꯃꯤꯅꯦ, ꯈꯪꯒꯅꯤ ꯅꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯑꯉꯥꯡ ꯑꯃ ꯇꯥꯞ ꯐꯩ꯫ ꯑꯗꯨꯒ ꯃꯅꯒꯟ ꯑꯗꯨꯗ ꯗꯝ ꯐꯨꯗꯩ꯫ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ, ꯇꯧꯈꯤꯗ꯭ꯔꯣ? ꯑꯍꯟꯗ ꯀꯅꯥꯅ ꯂꯛꯅꯩ? ꯑꯍꯜꯗ ꯀꯅꯥꯅ ꯅꯨꯡꯅ ꯊꯣꯝꯅꯒꯦ? ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯗꯨꯝꯅ ꯀꯟꯅ ꯐꯨꯕꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯀꯞꯊꯣꯔꯛꯂꯤ꯫ ꯊꯦꯝꯕꯤꯅ, ꯀꯞꯅꯅꯕ ꯅꯪꯅ ꯇꯧꯖꯔꯤꯕꯅꯤ, ꯀꯞꯄꯨ, ꯑꯗꯨꯅꯤ ꯈꯪꯉꯕ꯭ꯔꯥ? ꯊꯦꯝꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯃꯅ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏ, ꯇꯣꯝꯄꯣ, ꯅꯈꯣꯏ ꯃꯥꯗ ꯍꯥꯏꯗꯣꯛꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯂꯩꯔꯥꯡꯗꯨ ꯃꯆꯥꯅꯨꯄꯥ ꯀꯞꯇꯨꯅ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯍꯥꯏ, ꯏꯃꯥꯒꯤ ꯇꯣꯝꯄꯣ, ꯀꯩꯗꯧꯔꯦ ꯀꯞꯇꯨꯅ ꯂꯥꯛꯏꯕꯗꯤ? ꯏꯆꯥ ꯀꯩꯗꯧꯔꯦ? ꯑꯉꯥꯡ ꯑꯃꯅ ꯄꯥꯎ ꯇꯝꯃꯤ, ꯊꯦꯝꯕꯤꯅ ꯇꯣꯝꯄꯣꯛꯇ ꯐꯨꯔꯤꯕ, ꯑꯗꯨꯒꯤ ꯇꯣꯝꯄꯣꯛ ꯀꯞꯄꯤꯅꯤ꯫ ꯊꯦꯝꯕꯤꯗꯤ ꯀꯅꯥꯅꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯣꯅꯣ ꯆꯨꯕꯤ ꯊꯦꯝꯕꯤꯗꯣ꯫ ꯀꯔꯤ? ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯔꯤꯕ? ꯃꯥꯒꯤ ꯁꯣꯅꯣ ꯆꯨꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯕ? ꯈꯪꯒꯅꯤꯗꯅ ꯅꯪ꯫ ꯂꯩꯔꯥꯡ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄा ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯊꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯏꯟꯅꯔꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯦꯞꯄꯤ꯫ ꯂꯩꯔꯥꯡꯅ ꯃꯈꯣꯜ ꯍꯧꯅ ꯀꯧꯔꯛꯏ, ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯊꯨꯅ ꯑꯝꯇ ꯊꯣꯛꯄꯤꯔꯣ, ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅꯁꯤ꯫ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠ ꯊꯣꯛꯂꯛꯏ꯫
ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯂꯩꯔꯥꯡ ꯀꯩꯗꯧꯔꯦ ꯏꯆꯦ ꯅꯣꯏ ꯅꯃꯥ ꯁꯣꯅꯣꯆꯨꯕꯤ ꯑꯉꯥꯎꯕꯤꯗꯣ ꯂꯩꯕ꯭ꯔꯣ ꯃꯍꯥꯛ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯊꯤꯛ ꯇꯧꯒꯦ ꯉꯁꯤꯗꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯂꯩꯔꯥꯡ ꯑꯩꯒꯤ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯀꯔꯤ ꯇꯧꯔꯝꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯦ ꯍꯧꯖꯤꯛꯁꯨ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯀꯞꯂꯤꯕꯁꯤꯗꯤ ꯇꯣꯝꯄꯣꯛ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯟꯅ ꯀꯞꯄꯦ ꯂꯩꯔꯥꯡꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯅ ꯅꯃꯥꯗꯣ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯑꯝꯕ ꯇꯥꯔꯦ ꯊꯨꯅ ꯄꯨꯊꯣꯔꯛꯑꯣ ꯂꯩꯔꯥꯡ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯦ ꯇꯞꯅ ꯉꯥꯡꯅꯁꯤꯗ ꯂꯩꯔꯥꯡ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯁꯦ ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯣ ꯐꯝꯁꯤꯁꯦ ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯤ ꯐꯨꯕ ꯂꯥꯛꯄꯅꯤ ꯊꯨꯅ ꯀꯧꯊꯣꯔꯛꯑꯣ ꯑꯗꯨꯅ ꯐꯕ ꯑꯣꯏꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯃꯨꯡꯗꯒꯤ ꯊꯦꯝꯕꯤꯗꯨ ꯐꯠ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯂꯩꯔꯥꯡꯅ ꯑꯣ ꯂꯩꯗꯤ ꯂꯩꯕꯣꯏꯔꯦ ꯍꯦ ꯁꯣꯅꯣꯆꯨꯕꯤ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯐꯨꯔꯤꯕꯗꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯁꯣꯅꯣ ꯆꯨꯕ ꯉꯥꯎꯔꯕꯗꯤꯅꯦ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯃꯨꯡꯗ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯁꯨꯃꯥꯡꯁꯤꯗ ꯀꯨꯝꯊꯔꯛꯑꯣ ꯅꯪ ꯊꯦꯝꯕꯤꯅ ꯁꯠ ꯈꯨꯝꯃꯤ ꯅꯪꯒꯤ ꯅꯆꯥꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯅꯨꯡꯅ ꯊꯣꯝꯂꯛꯏꯕꯅꯤ ꯅꯨꯡꯅ ꯊꯣꯝꯂꯛꯄꯒꯤꯅꯤ ꯑꯩꯅ ꯐꯨꯔꯤꯕꯗꯣ ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯉꯣꯟꯗ ꯅꯨꯡ ꯊꯣꯝꯃꯦꯕ ꯍꯦ ꯑꯉꯥꯎꯕꯤ ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯦ ꯊꯣꯝꯃꯤꯅꯤ ꯅꯪ ꯀꯩ ꯈꯪꯉꯤ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅꯦ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯧꯒꯠꯂꯛꯏꯀꯣ ꯂꯩꯔꯥꯡ ꯊꯣꯝꯃꯝꯃꯦ ꯐꯔꯦ ꯊꯣꯝꯃꯝꯗ꯭ꯔꯦ ꯐꯔꯦ ꯇꯞꯅ ꯉꯥꯡꯅꯁꯤ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯂꯥꯎꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯇꯟꯗꯕ꯭ꯔꯣ ꯀꯔꯤ ꯅꯪꯒꯤꯁꯦ ꯅꯃꯥ ꯁꯣꯅꯣꯆꯨꯕꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯀꯥꯏꯗꯨꯔꯣ ꯉꯁꯤꯅꯦ ꯅꯃꯥ ꯅꯆꯥ ꯂꯣꯏꯅ ꯐꯨꯔꯒ ꯊꯅꯝꯒꯅꯤꯀꯣ ꯍꯦ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯑꯩꯒꯤ ꯏꯃꯥꯁꯦ ꯃꯤ ꯃꯌꯥꯝꯗꯒꯤ ꯋꯥꯈꯜ ꯈꯔ ꯇꯣꯡꯉꯥꯜꯂꯕꯁꯨ ꯐꯠꯇꯕꯗꯤ ꯈꯛ ꯇꯧꯗꯕꯅꯤ ꯑꯣꯏꯗꯕ ꯈꯛ ꯉꯥꯡꯗꯕꯅꯤ ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯅꯅꯦ ꯅꯨꯡ ꯁꯣꯏꯗꯅ ꯊꯣꯝꯂꯝꯒꯅꯤ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯅꯪ ꯎꯍꯧꯕ꯭ꯔꯥ ꯃꯌꯥꯝꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯈꯪꯂꯕꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯒꯅꯨ ꯐꯥꯔꯒ ꯄꯨꯜꯂꯒ ꯊꯝꯕꯤꯌꯨ ꯈꯪꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯇ ꯂꯥꯛꯁꯅꯨ ꯃꯁꯝ ꯐꯣꯏꯔꯒ ꯊꯥꯒꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯂꯩꯔꯥꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯊꯣꯠ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤꯅꯣꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯣꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯒꯦ ꯈꯪꯒꯅꯤꯅ ꯉꯁꯤꯗꯒꯤꯗꯤꯅꯦ ꯃꯄꯥꯜ ꯊꯣꯛꯄ ꯌꯥꯗꯅꯕ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯒꯦ ꯇꯊꯣꯠ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯧꯔꯤ ꯑꯃ ꯂꯧꯊꯣꯛꯂꯨꯏ ꯊꯧꯔꯤ ꯑꯗꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯨꯜꯂꯤ ꯅꯈꯨꯠꯇꯨ ꯇꯤꯡꯊꯣꯔꯛꯑꯣ ꯄꯨꯟꯒꯦ ꯁꯠ ꯇꯤꯡꯊꯣꯔꯛꯑꯣ ꯃꯈꯨꯠ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯡ ꯑꯃꯨꯛ ꯄꯨꯜꯂꯤ ꯃꯪꯒꯣꯜ ꯀꯥꯆꯤꯟ ꯑꯗꯨꯗ ꯊꯝꯗꯨꯅ ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪ ꯃꯗꯨꯗꯒꯤꯅꯦ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯕ ꯌꯥꯔꯣꯏꯗꯕꯅꯤ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤ나 खरा खंगन तारे लेयुको नंग अदुदा अदुम लेयु नुमिदांग वाइरम अदुदा फैजाउदो मयुमदा हलगले महाकी ममाना मंगोलगी काचिन अदुदा मखोंग मखुता थौरीना पुंदुना लैरिबदु उरदुना इमा कना तोइनो मदुदे सुमाइना तौ हौनब्रो आई लौथोकपिगेसे असी हाइदुना ममाबु पुल्लिबा थौरी अदुबु लौथोके हाइना तौइ मदुदा इमुंगदगी तथोतो सत थोलक्तुना असुमना हाइ करिगी लौथोकपनो पुंदुना अदुम थंगदबने तथो नंगना तौरिसिबु हौनब्रो हा सुमाइना कनाना तौनगे आइना सुमाइना तौरिबगी मरमदो करिगिनो करी मेरमगिनो हाइनादि हंगदेने हायुनि इमाना करी तौरमगे इमानाने आ मयाइ लेकाइगी लेरांगी मचादो फुरुरा माले युमसिदा लाक्तुना लेरांगना यामना nganglami hauning mankhidana thorina punsilaka thambani फैजाउना ममादा येंगदुना इमा नंगबु करिगी मिगी मचादो फुरिरिनो आइतना इमा ओइबगी नंगबु नुसिबनि मखोइ कना अमतना इमाबु नुसिबा नति इमाबु सोनो चुबिनि अंगाउबिनि हाइबिबा खक्तनि इमा नंग वखल तारोबा इमागी खनबदा नचा याम वारे यादे हाइबा मा खंगहनजबदि यारोइदौरि आइखोइना इमानि नुसि हाइदुना मनिंग तौहनबा सिदनि आइखोइ नोंगमगी मिवा मसा लांबा हेलकदौरिबसे फजना हाइबदा याद्रबनिना सुमाइना तौरगा येंगबा ताबनि होय चुम्मि नंगना हाइबदा लोइना चुम्मि तथोन अदुबो ममाबु सुमाइना थौरिना पुल्लगा थमे हाइबसिदि लेकाइगी मीना तारकलगा यामना फजदे अदुमनदि तौगुमसि नंगना नंगी नमासे नुसिखिबसिना को नमासे हतोखरसे हाइबदि नतेदना होइबा यारेसे थौरिसे लौथोकपिरसेबा फैजाउना ममागी मखोंग मखुता पुल्लिबा थौरी अदुबु लौथोइ अदुगा हाइ इमा नंगबु वखल तारो कैदौरगे ngasidagidiने नंग मपान थोकपा याद्रेको फैजाउ अमदि तथोतना ममाबु मतौ करमना वखल ताहनसिगे हाइना वाखनरमि फैजाउना असुमना हाइ इमाना हाना सुमना तौद्रिङैदा तौरम्बा थबकसिङ अदुबुने मतम चाना चाना अमुक तौहलसे चाक चाबा मतमना हेलसे इरुजबा मतमना हेलसे नंग अइना कुपसेन सेनदुना इमागी हानागी पुन्सि अदुदा हंजिलकपा ngambra हाइबदो येंगलसे
ꯋꯥꯐꯝ ꯑꯁꯤꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯝꯕꯤꯅ ꯃꯁꯨ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯁꯦ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯕꯨꯕꯣꯛ, ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯒꯗꯕꯅꯦ꯫ ꯕꯨꯕꯣꯛꯇꯤ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯔꯒ ꯀꯃꯥꯏꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯗꯣꯏꯅꯣ? ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯅꯣꯡꯃꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯁꯤꯔꯥ? ꯕꯨꯕꯣꯛ, ꯆꯥꯛꯊꯣꯡꯕꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯁꯥꯟꯅꯗꯧꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯨꯕꯣꯛꯀꯤ ꯁꯝꯁꯦ ꯑꯩ ꯍꯥꯠꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯣꯛꯀꯤ ꯁꯝ ꯑꯗꯨꯕꯨ ꯁꯝꯆꯦꯠ ꯑꯃ ꯇꯧꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏ, ꯕꯨꯕꯣꯛ, ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯊꯣꯏꯕꯤꯅ ꯃꯕꯣꯛꯀꯤ ꯁꯝ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯐꯖꯅ ꯍꯥꯠꯄꯤꯔꯤ꯫ ꯊꯦꯝꯕꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯎꯔꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯕꯣꯛꯀꯤ ꯃꯀꯣꯛꯇꯒꯤ ꯍꯤꯛ ꯐꯥꯈꯤꯕꯗꯣ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯐꯩꯖꯥꯎꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, ꯏꯃꯥ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯊꯦꯡꯉꯤ, ꯇꯨꯝꯃꯁꯤꯀꯣ? ꯍꯣꯏ, ꯇꯨꯝꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯍꯤꯞꯄꯤ꯫ ꯃꯗꯨꯗ ꯐꯩꯖꯥꯎꯅ ꯍꯥꯏ, ꯏꯃꯥ, ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯃꯣꯟ ꯈꯥꯡꯅꯒꯗꯧꯔꯤꯕ ꯃꯣꯟ ꯑꯁꯤꯗ ꯃꯅꯝ ꯅꯝꯒꯅꯤ ꯍꯥꯏꯕꯗꯣ? ꯋꯥꯐꯝ ꯑꯁꯤ ꯏꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯕꯤꯕꯗꯥꯏꯅꯦ? ꯃꯣꯟꯗ ꯃꯅꯝ ꯅꯝꯕ ꯍꯥꯏꯕ? ꯅꯝꯊꯣꯛꯀꯦ꯫ ꯊꯦꯝꯕꯤꯅ ꯃꯣꯟ ꯑꯗꯨ ꯊꯥꯡꯀꯠꯇꯨꯅ ꯃꯅꯝ ꯁꯨꯠ ꯅꯝꯃꯤ, ꯑꯗꯨꯒ ꯍꯤꯞꯊꯈꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯟꯅ ꯇꯧꯈꯤꯕ ꯁꯥꯖꯠꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯟꯅꯅꯕ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯇꯥꯊꯣꯠꯅ ꯁꯪꯒꯣꯝ ꯈꯔ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯥꯁꯦ ꯁꯪꯒꯣꯝ ꯈꯦꯔ ꯍꯧꯕ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕꯅꯤ꯫ ꯑꯩꯅꯗꯤ ꯅꯣꯡꯃꯇ ꯍꯧꯕꯤꯗꯦ꯫ ꯉꯁꯤꯗꯤ ꯐꯖꯅ ꯍꯧꯕꯤꯔꯒꯦ꯫ ꯁꯪꯒꯣꯝ ꯈꯦꯔꯒꯤ ꯃꯍꯥꯎ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯑꯗꯨꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯒꯦ꯫ ꯇꯥꯊꯣꯠꯅ ꯁꯪꯒꯣꯝ ꯈꯦꯔ ꯐꯖꯅ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯂꯧꯔꯗꯨꯅ ꯀꯣꯜ ꯑꯃꯗ ꯍꯥꯞꯊꯩ꯫ ꯐꯃꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ, ꯏꯃꯥ, ꯁꯦ ꯍꯧꯒꯠꯄꯤꯔꯣ, ꯅꯃꯧꯅ ꯁꯪꯒꯣꯝ ꯈꯦꯔ ꯊꯣꯡꯉꯤ, ꯁꯤ ꯈꯔ ꯆꯥꯁꯤ꯫ ꯊꯦꯝꯕꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯀꯗꯥꯏ, ꯑꯩ ꯆꯥꯒꯦ꯫ ꯏꯃꯥ, ꯑꯩ ꯏꯟꯕꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯕꯤ꯫ ꯊꯦꯝꯕꯤ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨꯕꯨ ꯃꯍꯥꯎ ꯂꯩꯅ ꯆꯥꯏ꯫ ꯊꯨꯝꯂꯤ ꯅꯞ ꯅꯞ ꯂꯥꯎꯔꯕ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨꯒꯤ ꯃꯍꯥꯎ ꯐꯪꯕꯗ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯦꯝꯕꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ꯫ ꯊꯦꯝꯕꯤꯅ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯪꯒꯣꯝ ꯈꯦꯔ ꯊꯣꯡꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯕꯗꯣ ꯂꯣꯏꯔꯦ꯫ ꯀꯗꯥꯏꯅꯣꯅꯦ? ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤ꯫ ꯃꯗꯨꯗ ꯆꯥꯎꯔꯦꯜꯅ ꯃꯃꯥꯏ ꯑꯗꯨ ꯁꯨꯛꯇꯣꯛꯏ꯫ ꯊꯦꯝꯕꯤꯅ, ꯑꯃꯨꯛ ꯀꯩꯗꯧꯕꯤꯔꯒꯦ? ꯑꯩꯗꯤ ꯅꯪꯅ ꯏꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ꯫ ꯊꯦꯝꯕꯤꯅ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ, ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯜꯍꯟꯗꯕ ꯌꯥꯔꯤꯕꯣ? ꯍꯣ, ꯏꯟꯖꯔꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯦꯔ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯅꯨꯡꯁꯤꯅ ꯏꯟꯕꯤ꯫ ꯆꯥꯎꯔꯦꯜꯅ, ꯍꯥꯎꯏꯍꯦ ꯁꯤꯗꯤ, ꯁꯦ ꯑꯃꯨꯛꯀꯁꯨ ꯏꯜꯂꯣ꯫ ꯊꯦꯝꯕꯤꯅ ꯑꯃꯨꯛꯀꯁꯨ ꯏꯟꯕꯤ꯫ ꯐꯃꯨꯡꯗ ꯐꯝꯂꯤꯕ ꯊꯦꯝꯕꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫ ꯇꯥꯊꯣꯠ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯏꯉꯛ ꯉꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯞꯂꯤꯕꯕꯣ? ꯇꯥꯊꯣꯠꯅ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯏ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯏꯃꯥꯁꯤ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯝꯇ ꯆꯪꯕꯤꯔꯛꯑꯣ꯫ ꯐꯩꯖꯥꯎ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯍꯥ, ꯀꯩꯗꯧꯔꯦ? ꯏꯃꯥ ꯀꯩꯗꯧꯔꯦꯕ? ꯏꯃꯥꯁꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯊꯦꯝꯕꯤ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ꯫ ꯏꯃꯥ, ꯀꯔꯤꯕꯨꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯊꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯁꯣꯅꯣ ꯆꯨꯗ꯭ꯔꯦ, ꯏꯃꯥ ꯉꯥꯎꯗ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯍꯤꯟꯃꯟꯈꯤꯕꯅ ꯃꯇꯝ ꯈꯔꯗꯤ ꯇꯣꯉꯥꯟꯕ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯦ ꯏꯃꯥꯁꯦ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦꯅꯦꯍꯦ ꯏꯆꯥꯁꯥ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯐꯩꯖꯥꯎ ꯑꯃꯗꯤ ꯇꯥꯊꯣꯠ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯔꯥꯎꯃꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯅꯣ꯫ ꯊꯦꯝꯕꯤꯅ, ꯏꯃꯥ ꯉꯥꯎꯗ꯭ꯔꯦ, ꯏꯃꯥ ꯁꯣꯅꯣ ꯆꯨꯗ꯭ꯔꯦ, ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯎꯕꯤ ꯃꯃꯥꯕꯨ ꯐꯩꯖꯥꯎ ꯑꯃꯗꯤ ꯇꯥꯊꯣꯠꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯇꯝ ꯈꯔ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯝꯃꯤ꯫